USA amasung South Korea da North Korea na masagi leba ngaktok chanabagi damakta nuclear weapon na singba asi develop tawbada akaiba amata leite haiduna pakum pirakre. International news amasung geopolitics ki oiba anauba update amada taram nuksari kari ledi pikre haibadu video sida punam yang tabinasi. Ihan hanbada matam kuina mangluba Kim Jong-un hek thorakpaga North Korea gi nuclear weapon sing mathang manau naina test tawkiba asida yumlo nariba country South Korea, Japan, aduga USA masina chingba asina madubu yaningdaba wafam kaya ama phongdokhiba aduga hauji North Korea da UN na nuclear weapon na chingba asi semba saba test tawba asi thingduna sanction tawduna leiribani masibu violate tawduna amuka suhana handak nuclear weapon sing test tawba asida USA, Japan, South Korea masina chingba country sing asina yaningdaba wafam kaya ama phongdokpadu maduki pakum oina North Korea na Makoigi country gi security amasung defense ki damakta hairiba kusukulai sing asi develop tawbada akaiba amatta leite haiduna phongdorakli makhatana chawkhatle hairiba USA amasung lairiba atopa country sing asigi lairiba nuclear weapon sing asi masigi manaba changda North Korea gi su develop tawgani haiduna thamli mathangda matam kuinedagi aduma ngangna duna laklaba India amasung Taiwan ki trade ki oiba mari asira $7.5 billion gi maman oigedaba semiconductor production gi damakta achauba mega project amagi India amasung Taiwan gi marakta deal ama sign tawgadauri masina maram oiduna India amasung China gi hanadagi hauna fatana lairiba maram asida amukka hena yengthi hannabagi damakta maram ama oiba yai haujikasi covid na lakiba amasung USA amasung China gi trade war aduna maram oiduna malem asida semiconductor gi demand asi aduki matik yamna lairibani maram asina Taiwan khaktana puthokpa ngamdabana maram oiduna India amasung Taiwan gi marakta deal asi tawgadauribani India gi oiba pauda hauji ekhogi India gi lairiba defense system asida atopa country singdagi yamna mipan tangba asi kharada oisu fanabagi damakta chathargliba program asigi makha chathaba oina India gi oiba Akash Prime hairiba misal anauba asi mai pakna changyeng tawkhre hairiba misal asi surface to air ekhogi leimaidagi nongtakta pairakliba fighter jet masina chingba asi counter tawnabagi damakta oiba misal ama khangni mathangdana Akash military alliance form tawkraba matungda India amasung France kagi oiba mari asi adumak fagalakli anauba deal haiba taragadi India na France tagi Mirage 2000 hairiba fighter jet asigi second hand kunga mari France tagi India na yamna hongba mamalda lawkhre masigi maramdi hairiba fighter jet asi masigi production asi lepkiba sei tara sujilaklabani aikhogi haujik India da sijinariba Mirage sing asi yaraktaba matamda hairiba second hand sing asidagi part loktoktuna sinnabagi damaktani Mirage 2000 asi India gi oinadi yamna maru oiba fighter jet ama khangni India Pakistan gi war da su masina yamna chawba role ama lawki haujiksi France na India da SSN technique asi piba yai haiduna phongdokna basu adumak lei SSN technique asi nuclear submarine gi oiba yamna advanced oiba technique ama khangni masi leiriba country sing asina UNSC gi permanent member oiriba country manga USA, France, UK, Russia amasung China ni karigumba hairiba technique asi India na phangba taragadi UNSC gi permanent member oidaba malem gi oiba ihan hanba SSN technique asi leiba country ama oigadoribani hairiba asi mamangda India na USA da pibinaba haiduna haijaba matamda USA na yarakhidabani matamna kari porakpano haibadudi yengminasi chapchaba confirmation leibaga aduma update pijarake mathangda China gi oiba pauda evergreen gi leiriba crisis asina maram oiduna malem gi market amasung economy da achauba akaiba ama lakadra haiduna miyamna pakhatnaringa gi serak asida haujik China da yamna chauba scale da power shortage ki oiba crisis amaga muk thorakli masina maram oiduna haujik yamna kana mangjing thana changsilakliba China gi economy asida maninglonda hananabagi achauba maram ama oiragani ekhogi malem gi leiriba market asigi leiriba product sing asigi supply da China su yamna chawba role ama lauribani karigumba China da achauba crisis ama lakpa taragadi potchai sing asigi maman asi wangkhalakpa haibasi masana tabani aduga haujik asi covid na maram oiduna semiconductor amasung chip masina chingba asi production dagi di demand henbana maram oiduna supply tawba fawba ningthijana ngamdana leiribani hairiba product asi puthokpada Taiwan na malem gi oina number 1 da lei aduduga China USA masina mathang sina lakpani hairiba fibam masida karigumba China da achauba crisis ama lakpa taragadi maru oina ikhogi electronic product smartphone natragana gari masina chingba asida maman yamna haigalakpa yabagi oithokpa ama lei